Former Chief Minister Muhammad Alimuddin gi adugumlaba memorial lecture ama laiba tang taragani thoi Shagon Sen numit February 2026 asida mahaki Shanghai maktada Manipur gi saknai rabalu singba rajniti gi maikaida yamna mayek sengna mamuttana hairiba laikhidraba ahlasiga iroina na setminaramba mingoina panjarabada Sri Okram Joy aduga इतिहास की अफावबा ओजा सिंह मिंगोइना पंजरबदा ओजा जोय कुमार अमसुंग ओजा सनातोंबा नचिंगबा तोंगान तोंगानबा पॉलिटिशियन हिस्टोरियन मयामना रिसोर्स पर्सन ओइबा अदुगुमलबा मोहम्मद अलीमुद्दीन गी लिकलम महाकना मणिपुर गी मियाम गी दमकता सिंथानिंगाई ओइना पांगथोकलंबा थबकसिंगबु खंगमिन्नबनबगी दमकता पांगथोकदोरिबा असिगुमलबा लेक्चरर गी प्रोग्राम असि Alimuddin Foundation bu ahan mamakta da thagat chabuga loinana ngasi Alimuddin Memorial Foundation asila iba asigumloba thoram asida aikhoi punamakna punsinduna yaumina pham thoi haibasima ahan mamakta da ai thamjage hairiba thoram asina Manipur gi adugumlaba architect of Manipur haina khangnariba adugumlaba ahan ladu khangbata natana irei pakpu nungsiba leipak miyam punsinba aduga अखुब मियेंग दगी लापथोरक याबगी अमत ngairaba adugumba lambi ama soidana maki tholakani haiba aikhogi wakalda thajaba lei maram asimakna laiba tang taraga ni thoida pangthokadoriba yamna maru oiba thoramase masina ahalladuna adugumlaba Allah gi maikaida hankhiba tarabasu mahaki adugumlaba hankraba mafam da yamna ingna tapna shanti oina Allah na thaujan biduna adugumlaba akhirat ki numit phawba yamna nungaina leibo oirasanu haiba dua pibaga loinana Manipur gi miyamda haugalak iba adugumlaba rajniti gi khongchatta Manipur miyambu mayek sengna khangna Manipur pukhatlamba dam project amasung mahiroi singbu pukhatnabagi damakta Board of Secondary Education Higher Secondary Education MPSC amasung health ki maikaida yamna mayek sengna miyambu adugumlaba layeng bangi maikaida poruknabagi damakta aikoi rims amasung awang bathaki mahiroi tamnanabagi damakta Manipuri University gumba ming panbadai khoina loiba ngairoi daba mayam mai khoina tawri haina taribase akhang ahi singna la aba matungda itihas ki liklam duda Alimuddin thamlamba punamakto mayek sengna mahakna piramba contribution aikoi khangmangangani loina namhaki sangai asimakta dagi horaga hairiba Alimuddin Memorial Foundation na pangthokliba sigumlaba memorial lecturer ase masi sahi gi oina pangthoktuna miyam punamak Manipur gi mayam punamak punsandana achauba adugumba function lama mathang tarakpada so hensi lakadoriba tang taraga ni thoi February 2026 Shagon Sen numit asigi thoram asisu Manipur gi miyam punamaki adugumba achauba thoram ma ohensi haina ai gi maikai dagi su loina na Alimuddin Memorial Foundation gi maikai dagi su thamjari masina ikhogi amatta ngairaba adugumlaba leipak ningbagi inot ama naha singda soidana maki pirakani leipak sigi awon ba mapurak phamatamda Muhammad Alimuddin ka thoambagi wakhalon do madugi tungin bada aikhoi leipak punamaki kanabo oigani haiba wakhalsi thamjabuga loinana asigumlaba lilong bulutin amadi tongan ba adugumlaba social media gi खुथांगदा येंगबिरिबा ख्वाई पुनमकना इसागी असिनबा मतम काइथोकपिदुना अयुकी पुंग 13 दगी हौगदबा असिगुमलबा थौरम असिदा सोइदना मकी लाकपिगनी हाइबगी थाजबदु थमजरी।